Gasisu moirang lamkhai khojang le palaitana sangsenli lambi thingbagi khojang ngahaki mamangdagi haukhibagi video social media sungna thaganarakle tokhaiba lenga ki wafam na thainaba hill area committee ki thaurang yaba ngamloi haina Kuki NP Manipur na phongdorakhrei Indian Constitution ki Article 239A ki makhada Kuki singi oiba legislature yawa union territory ama semgadabani haina Kuki miyam ki apamba wafam na thaiduna puba yanaba hill area committee ICC na singi district singda member kungamari na saba administrative committee amamam semnaba wadab yaba ngamloi haina Kuki NP Manipur kimna phongdorakle Kuki NP Manipur na thadorokpa serolamada Kuki miyamna legislature yawba union territory ama semduna matam suppagi oiba political solution ama puraktuna ingtappa puraknaba akanba khongjang sangsinduna lakle serasida singi district singda temporary oina member kungamari leiba administrative committee amamam lingnaba sahi asigi March 12 da hill area committee ICC na laukiba warep adu Kuki miyam ke political aspiration asiku na thaiduna punana bahonabane hairi zeros na makhatar Autonomous District Council ADC Act asiguma Administrative Committee sembagi provision amata yaude thaurang asima Constitution ki Article 371C na Manipur ki singi district singda tribal ki autonomy protection piriba sigi mayaktane ADC da ahenba sakti pinabana lairiba ADC Act ase amend tawbina ba taksin basu lairibani maramasna hana laijariba law ki wangmada maraki oiba ad hoc arrangement amata paikhatpa yaroi ICC ki thaurang asin tribal community ki political aspiration asi phanganba ngamloi haina su Constitution ke Article 239 ki makhada Kuki miyam ki oiba legislature yawa union territory ama semgadabani haiba demand ase ahongba leiroi haina su Kuki NP Manipur ki serol sina makhata na phongdorakle lambi sembagi thabak sing matam chana quality leida sugadabani haina phongdorakhrei Rangkhungdagi Tamenglong Dialogue Junction Phauba PMGSY gi makhada lambi sembagi thabak sathariba work agency sing contractor sing na lambi sembagi thaba se hena yangsinna ba masung standard ngakna legakna lepa schedule rate ta thabak su na ba NSCN-IM gi Jelarong region khangalakle NSCN-IM gi Jelarong region office na press ta thadrok pa serol amana hai lambi thong na singba infrastructure sing sangat matamda manunga pan phauna amasung hena masak thok na sanction hanonabgi fireb hadu palladuna kanagumba agency na natraga department na chathariba project natraga thabak singado mapung phana loisindriba phauba bill sing pithoktana thamna ba khangalakle National Highway 37 gi kaifundai dagi Tamenglong gi mandiu phauba gi CRPF ki makhada hojak paikhaliba lambi sembagi thaba asisu GSP side drainage culvert amasung atai mathau taba infrastructure sing ase masage standard yauna thabak su hanaba miyeng thamle masigi thaba si matam chana loisenaba mari leinaba agency singna thabak lokhanaba khangalakle lambi ase tauksem subdivision gi miyam gi chathokachin taunariba meruiba lambi ama oiribani zerorodana makhata na hai pidiba directive asidagi kanagumana na thairaga natraga indaba tarabade work agency natraga contractor amasung department gi mathakta akan miyeng sangani haire International drug trafficking ki asoba newa ama thugai khre haire India ma di Myanmar ki ngam khailan thoklan sin tawduna drug ki karbar satharaki ba drug trafficking network ama Myanmar da base to ba drug trafficker ama phabadagi thugai ba ngam khailan thoklan sin tawbadana tana Myanmar da gi Mizoram da pusilaklaba matungda Delhi phawba puraktuna drug ki karbar sauna tawba kangbu amagi matangda Narcotics Control Bureau NCB na kupna yengsinduna lakpaga linana haukiba thangja numita lalming sana kauba Myanmar da base tawba miyoy ama phabadagi asoba newa adu thugaiba ngamkhibane International Narcotics Network ki yamna maroba miyoy ni hariba miyoy adu haukiba thangja numita Aizol da leiba NCB field office na phagatpa ngamkhibane lepa laitana yengsinbagi thabak sing sathaba amadi tongan ba intelligence input singda yumpham oiraga miyoy adu phagatpa ngamkhibane haire NCB Guwahati ki serol amana hai phagalaba miyoy Mizoram ka tainaba Myanmar gi saruki khawa mawi kauba amadagi ne Myanmar gi pusilaki bedrak sing phagatpagi manungda khwaidagi hena sauna haukiba sahi 2025 ki March 3 ta crystal methamphetamine kilogram ni phugani pan phagat ki badu thangjanumita phagalaba miyo asina supply torokpani haina thajaba leire haina NCB na phongdorakle
Ceasefire tawbuna awang nongpokta extortion ki thabakta hena maning tamhalle hare awang nongpok ki state singda leiriba lalhaulup singa India government ka ceasefire tawba sina maroina Dimapur dagi Imphal phawbagi highway sida extortion ki thabakta hena maning tamhalle haina chahi asigi March thada Salala Thako na phongkhiba development and science na phongdoklei Copenhagen da leiba Danish Institute for International Studies na pangthokpa study edu ki matogina Dimapur dagi Imphal phawbagi lambi ase extortion ki thong oirakpaga loirana lambi sida chaliba truck singdagi lalhalo pani manga phawmuna leptana tarokpa demand gi mathakta extortion gi thabak lepna chathare lambi sida chaliba driver sing kidnap fine thiba violence ki thawdo amasung makhoina purokpa polam sing phajinbana chingba khudongcha daba kya mayakna duna lakle Kuki khulai paiba group Kuki National Front Kuki Revolutionary Front Kuki Liberation Army na chingbana lambi sida receipt piraga tax lawduna gari sing satok sin tawhalli karigumba gari sing na receipt manglabadi fine thihanba phubiba amadi pot munbibagi thanglok sing leptana chathare Geneva da laiba Center on Armed Group ki Research Associate oina su lairiba thako na piba report ki matungina chathariba thawang ase profitable piece ni thawang asina ungkhana ba sigi khudong chaba lauraga systematic amadi institutional extortion chathare asiguma thawang chathariba singa sigi manungda Kuki dal hobo singna apa makhal gi khulai sing paiduna checkpoint hanglaga tax lawbugi thabak chathare Kuki National Front na chahi amada tax oina lalon etik tawba amadagi lupa lising ni phudagi yankhai phawba lawre masigi mathakta KRA na godown tax oina sahida lupa lising humphu lawre KLA na godown amadi atai tax oina lupa lising kunthra lawre masiga loina na KRA na sahi amada lupa lising ni phudagi humdra phawba lawre puna masigi mathakta gari amadagi pot pubagi damak lupa lising manga lawre karigumba pidrabadi phubiba amadi pot manghan tahanbagi thabak tawre hariba thabak singa sigi mathakta NSCN-IM na su tattana truck singdagi tax lawbugi thabak chathare karigumba pidrabagi khudong thiba mayok nari hariba puna masida Kuki group singna chathaba thabak singna hena khudong thina oiba amasung tamba ngamdaba ma oiri hairi awanongpoki highway singda pot putok pusin tawriba sida chatliba senpham masi apunba senpham ge sada kundi extortion dani lambi sida lalor itik tawriba mi singna sahida saring tawriba lupa lakh khara ge senpham de lona yadam ongda khulai paiba singda piri masina sida sida pot ki mamal wangna bagi asoba masa ama oiri hairi Bangladesh da Hindu singi yum kaya masung lalol etik ki mafam sing mob na attack tawkhre hairi Bangladesh ki Rangapur gi awang nongsup thangba amasung Kustia gi nongsup thangba tongan tongan ba pham ani da thokhiba tongan tongan ba mob ki attack singna Hindu na phamba dukan sing amadi Hindu gi yum kai sing yaikhai thugai khre thawdo ase Islam bu usit thawaidaba uluba Muslim gi spiritual singba ama hat khibagi thawdok matungda oirakpane ngarang tongan tongan ba pham ani aduda khoi saunaraba mob sing aduna nongalamdai da Rangapur da naha oiriba Muslim spiritual singba du hat khibagi matungda thokhibani haire Rakib Hasan ko mioi ama hat khibagi thodo adu police ki maikai dagi ka hena miyeng changdana ba madi na thaina bagi damak tongan ba kanglop amana yaikhai thugai bagi thaba adu sathakibani haina police ki maikai dagi phongdorakle maphamadu da phongba paukse amadagi pirakpa report amagi matungina Rakib Hasan hat kiba Daspara market area da laiba Hindu kangbugi yum chama hena yaikhai thugai khre haire police ki pawdan makhata aduna spiritual lusingbani hariba Rakib Hasan drug yonba Muhammad Mominna hanadagi nungaina da laiba amagi wahaudagi hat khibani haire makhata ba thawdo adugi paw launa ba paw mi singna Momin gi mayum da sanglubada imung manungga mahakki lotuna laikhre haiba khanglakhibani haire laikhidraba naha adugi imung manunggi miyoi singa misi aduga kariguma makhalamata gi mari leina de haina phongdokrabasu mob sing aduna irang sagatuna Hindu gi yumkai amadi dukana singba kaya thugairakpani haire Modi na nupigi kota athubada thabak oina pangthoknana wafam akhanaba session gi mangoina phongdokhre India gi Prime Minister Narendra Modi na Women Reservation Act asi thabak oina pangthoknaba matam oire loinana masigi damata tangai phadaba amendment sing sem sananaba parliament gi akhanaba session gi mangoina lingjel manaba lainana ba taksin khre kumja 2029 general election gi mangoina Women Reservation Act asi mapung phana thabak oina pangthoknana ba apamba du phongdokhibani Asigi tarama thoide ikhiba cherol amada Modi na parliament ki house animakta lairiba political party singilu singba singda April 13 tagi 19 phawba sathagadoriba akhanaba session gi mangoina na ikhibane Nari Shakti Bandhan Adhiniyam haina kumja 2023 da khana khraba ekasi thabakta oina pangthoknana ba matam yausilaklabane laibak sinba thongna ekasi ga chumba kanglonda chanana ba honasi haina Modi na ikhiba cherol sing aduda yaukhe kumja 2029 Lok Sabha mikhalda amadi
amadi assembly mikhalsingda women reservation asi thabak oina pangthoklaba matung chanahanba mathau tare haina prime minister na makhatana phongdokhi haire Nigeria ke kaithal da air strike to mi chama hena sikre haire awang nopok Nigeria da air force na Islamist terrorist sing target tawbada soibada ge kaithal amada air strike tawdaduna mi chama ge mathakta hat khre amasung atopa kya na sohan khre haire Amnesty International na so Bono state talona badalaiba Yobe state ke khungang amada thoke ba thawdok adu da mi yamdar bada chama sikre hana confirm tawke thawdok thokliba area se hauke ba sahi tara hen basida Islamist terrorist sing ge irang yamna kanba mafam oide haire